Gautam Adani gi ming ta da thoina leiroi aikoina daily season da report singda Adani gi yamna yawraklabani prithibida ina khonbada ahum subam rank ta leiruraba Adani group of companies ki mathakta asuk matam changna research toramgani kanglum amana haibase kanasu thajaramloi Adani family plus staff amata khangdana America gi Hindenburg ko ba research farm macha amana Adani group of companies ki manung mapan loina thigat humgat labatungda makoi gi company mayam asigi apunba asset na karino karamno Makoi gi share market ta leiriba share singi maram ga konana makoi da leiba lan thum ga yoliba share ga chana bra chuna bra makoi gi tax system na karino pura mak ase phajina thimgat honggat laga chena kaya gi report am phongdora khre Hindenburg ko research farm macha asidagi lakhiba report ni amasung makoi gi staff su manga taruk tani bu hairi makoi gi report ase thorak paga iroina na Adani group ki share da ithak na han thaki bugum han than kre hairi amasung wall gi number 3 da lairambadagi hojik number 3 ta lakhiba matam sanghodri sini amarom da Adani group na hairi badi makoi gi mathak ta piri iba Hindenburg ki report sing ase research tawduna puthorik liba sing ase chumde baseless ni amasung madugi mayok ta case file tawni haikri adubu Hindenburg na hairaki okay no problem US ta case nagat pirero aikoina lairibo office asida amasung chumi chumde naina resi sini Hawjik Adani group kok chik pagi ayo bathaktani hainari mamangai da su Hindenburg na company kaya gi achum aral manung mapan puthok tuna phajana naina thokre amasung company kaya upsit sithan kre haina thai India gumba phajana ina khunjadri balaibak tagi mioi kharagi khutta asuk yam da paisa karam da satkri masi wahang oinai mioi kayagi amasung real saktam khara Hindenburg na so torokba hobaga Adani gi share gi mamal han thakibaga iroidana angakpa wafam amma oikre India da di Hindenburg na Adani lup ta pirak liba allegation singa se yami total 88 question ni 32000 words ki report ni hairi Adani na question amagi reply phajana pide oidabi allegation ni yamna kanna hairi amasung makoi gi plan program chat tharak libasida makoi gi report asina karimata akai papiroi sini Hindenburg na hai Adani gi company singi accounting chumna tawti mangonda leiriba lanthum property daki makoi na lausin kiba loan na heni yami aduga company gi income production dagi hena share yam halaga mi bu invest awali asina chingbe yauri maram mayam asidagi Adani da investor of mi sing Kinahan krabra aduna customer sing opposite reaction lag padara kaino Adani gi share da hantagiduna world rank ahum dagi down wikiduna hojik tare subda leiri amukhena down werakhini haina hainari Amarom the US ki foreign affairs ki chairman anoba ama lakre mahak na matang amado mafum ama thamlaki Taiwan ki matang da marudi China na Taiwan bu makoi ni hairaga masibu consining liba amasung border yona lak tuna tawrak liba mayam asigi meaning tabanati Amarom da America Taiwan ki oina lep tuna lairabani karigumba China Taiwan conflict oibata America China dori ni anoba US ki foreign affairs chairman asina hai China amati Taiwan ki lan 2025 to oibagi high chance lay chairman asigi personal view ni mase Pentagon de ki thorak Wadinati 2024 da China da su amadi Taiwan da su presidential election oigani madugi matung da oiba yana lai hairi lana se masi masana mayam da phongdorokpa mawatni Nomani sida Russian force singi attack kalhan bagaloina na success oibagi pau thorakli haujik kanna lan oiribase East Ukraine or Donbas ki buhledar da leiba town singa iroina na Bakhmut tani haujik lan oiri mafam singa se Russia na makoi ni haina already lauthokrabani east side ta Ukraine gi army sing khara luba khongpham oina thokli haujik mak mafam sida leiba army singi tamak yang na kuchu kula yohan batai haina Zelensky president nagarang haiki Mafam Karashida land kan maram na civilian property hospital bus station post office banks amasung public yum kai kaya sok pusu yaunare wa ngang na ka lan loisin ba haiba ki wadi leitri lan sokman dura lai re khibra khangdi amarom da Russia su Saidama da German ki chairman na hai nahan aikoi na Leopard tank 2 khara Ukraine help ki damak pi ki bani madugi matung amok fighter jet piu hai duna taksil lakli masidi aikoi ngamloi maram di public na government ki decision da thajaba amati makoi ki apam pam da su yeng batai lan asida Russia bu ngamhan tan ba US ki friend country kharana lep tan honara basu Ukraine khang bo asilakli amarom da Turkey na haidokre Finland NATO da chan basu yai support tawni adubu Sweden budi tawraroi So thanks for watching.